BJP gi MLA kharana laibak asigi Republic Day numit ki mangoinana anouba leingak ama lakani haina social media singda fongdoknakibado aranba oigadore adumapu February gi ahanba sayol fawbadade anouba leingak ama soidana leiragani haina MLA singna panare Manipur da popular government ama karamba matamda semgadage haibagi matangda MLA matana haiba ngamde khangbasu ngamde makoisu paumi gumna wakalna sagalaga panghaida haiba oina tawri popular government amadi thenglabada February 10 fawbagi mamangda leitabati yaroi dawri masina kadai fawba sungadage haibadodi khangba ngamdragasu thasigi tang kungani pandagi haugadawriba parliament ki budget session da Manipur budget puthokadra natraga popular government amada sinaramgadra haibadusu leingak leihanbagi sab saba mawng amadi khangba ngamgani haina panare anouba leingak ama semlakpada kanana luchinggadage haiba haujiksu kanamatana khangba ngamde adumapu luchingba oigani haina thajaba MLA singdi adum lei makoi sing adudi hanagi chief minister N Biren Manipur Legislative Assembly ge speaker TS Saitavata thongju esigi MLA thongam bisorje singjamai esigi MLA yumnam khemsan amasung Nambol esigi MLA Thaunawjam Basanta Kumar ne Manipur Legislative Assembly da BJP gi MLA kuntraga taret leire hariba MLA kuntraga taret asi state asigi chief minister oinabagi qualified oiraba ngaktani chief minister oiraba yai haina makoi masa masana pazariba makoi kharasina taba isam samba MLA oina leiriba madagi hekta chief minister hablakpasu yai luchingba oigadoriba misak adu center gi luchingba singna apamba ama hekta oihalakani madu kanana oigadage haiba hauzik yamna kupna yenglamkhigani marag asida kuki jo community dake lakpa MLA taret ki manungda ahum natraga ani cabinet minister pairaba yai haina panari sahi amarom PR thamlaba fawada kuki MLA sing minister haptaba haibasi fajadaba maiwana malaibana center gi luchingba singna thausilama semlakhigani haina panari